Kuki khutlai paiba shinggi mathakta pung kunmari ki manungda matik chaba action loukhattrabadi central government ki makhada leiba office sing Thingjinbagi haina COCOMI na laothokkhibagi matung ina ngasi Lamphelpat leiba Chief Electoral Officer Manipur ki office show Lonsinkhre ngasi chawrakna numit yungba matung pung 12 kuntra rom tarakpa adwaida tongan ba maikai dagi lakpa masing yamlaba COCOMI Students Front ke thomi singna Lamphelpat leiba CEO Manipur ke office tamna thomjilaktuna office so Lonsinkhre Khongjang asi jangsin kibane Khongjang aduga mari leinana COCOMI Students Front ke media coordinator Sukham Vidyanandana hai Kuki narco terrorist singna yelhomi Miyamgi mathakta chatharakliba landa asida Government of India na tumina laishiliba asi pende handakta su Kuki khutlai paiba singna juri bamge jakuradhor karong tage mi picham taruk fadana pukraga tamthina nihathina hatlaba fauba center laingakna Kuki khutlai paiba singgi mathakta action amata loukhatna tumina laishiliba asina Kuki khutlai paiba sing asida center na sogat labra haibase achauba wahang ama oire Government of India na pung kunmari ki manungda Kuki singgi mathakta matik chaba action loukhatnaba firep ama laugadabani haina COCOMI na laingakta thamke adumoinamak pung kunmari faraba fauba laingakna thabak amata paikhat laktaba maramna central government ke makhada leiba office sing Thingjinbagi Khongjang ase changsinba hobani haina mahakna makha taki India na Manipur ki miyam da yeng liba miyeng ase masi akoi masi khangan ba ma masi parata mi matam oe ha bo wakalun da impham moy kan da akoi COCOMI na hajab tare COCOMI na akoi ultimatum ma thar kan da 24 hour ki manung da masi ki chap chaba Kuki militant sing sigi matak da crackdown military crackdown tor kan da chap sana parata tambi ke da bani ha ba oham mayam ma ka waham thamla kan da akoi 24 hour ki ultimatum ma thajiki hariba COCOMI ki hansing na thajiki ba dugi ultimatum dugi matam loirakpa aduga India government na masi ki miyam na Manipur miyam na laothokkhibagi pandam sing ase mangphang no ba honabagi mahota hena tumina election basina Kuki militant sing gi support hena India lengak na leire haibu hom sina mar makanda akoi ngasi degi hauna akoi gi central institute central gi oiba department sing office sing ase akoi thonglonjan magi khongthang ase paikat chabani masi gi matang ase akoi na lamdam gi leibi deba irai kai kudimang na su akoi gi leiriba lekai kudimak ta leiba central gi oiba department kudimak thonglonjan bina ba shutdown tobina na bagi damak ta COCOMI student friend gi maikai dagi su appeal tawjare